Biren gi audio tape case Manipur hausa thokliba kanglok irang siga mari lendana Manipur gi Chief Minister oiramba nongthomba Biren gi ni haiba audio tape amagi matana Supreme Court na satharakpa case ki makhata pa hearing hayeng satharagani hiram asigi matana forensic report pikhalakna ba court na mangjong na khangalakpa laikhrabani Manipur gi Chuchampur gi Nupi ahum lupa crore mari henme gi draka kona na Shillong da phari Ccpur district ki Shillong tamna drug pudun lakiba Manipur ki Nupi uhum Shillong de ki nupa ama lupa crore mari henbe ki drug kona na Meghalaya anti-narcotic task force amadi police ki apun bakang buwaman is Jaintia Hills district ki Kiang police petrol check post manak ta phare hari pausinai thasi ki taraga Ccpur ki Shillong tamna singnengo eba mong Maruti Suzuki am lakpa police ki kangbu sina police petrol check point manak ta khamdur gari sing check tawa matam da phaki bani hari makoina tongduna lakpa Maruti Suzuki du check tawa ki thabak sa thaba matam da carry bag amar tuan sapon cap marfu da haptuna purakhiba heroin gram samapan go humfuga mathuga 0.33 ka konana nupi ahung phakhiun hari Paraba Nupi sing adu Manipur gi kemnai sei kontra go homdai thimkho thing sei ni phugotre ngaiting sei ni phukawi makoina drug sing Ccpur gi purakpani haiba wahang pohong chathaba matamda khangmangamle thagalaba drug sing adu lupa crore mari rong ki mamal oigene haidi makata na nungthil pung ani ka minute taraga manga taba matamda su Khalaheret police station ki manung sanba Baindin Hati village ta Sadakhibu operation Ccpur district pushilakhiba heroin gram Maudraga mathuga 0.86 ka kona na miwe mas fotki Paraba miwe Shillongi Madan rating village tagi Isak El Zaukte khawi sai kunga truklam suri mak Ccpur gi Shillong tamna passenger bus ama tongduna drug singa du Shillong tamna puduna lakibani mangondagi phagalaba drug singa du lupa lakh ni phurong gi mamal oigene hari drug ka kona na Paraba miwe sing NDPS ki makhara case ma register tawbu lojana makhata na thijinba gi thabuk sa thabu khreina paush na makhata na hari Independence Day numita Indian flag khongpak na kaoruba Manipur ki Naha ahum Assam ki Nupi principal ama Assam police na fari North East ki lahulup sing India ki Independence Day thoram boycott tawre hane lauthoki badugi manung Assam ki capital city oiriba Guwahati da India ki masu ahum ki phiral khongpak na kaobu yawn ikai khumnada baga mari lendana Guwahati police na Manipur ki sahi nauriba anga ahum phare hari paus na makhata na harib na social media anga ahum aduna India ki masu ahum ki phiral khongpak na kaobu yawn ikai khumnada ba utpagi thawong singa du viral oirakpadi ki Guwahati ki Pani Khaiti outpost da leiba Guwahati police ki kangbu na makhoi singa du fort khibani anga ahum aduna India ki masu ahum ki phiral ikai khumnada ba amasung khongpak na kaobu ki thawdo do Assam capital city oiriba Guwahati ki sidai oina leiba Unkhargaon haiba mafam adu da August taraga manga Independence Day numi ki numidang atheng bra thokibani thawdo adu ki matana police ki pauna hairibna anga ahum aduna yu ngaurga thawong du satkibani dog aduna maram thawdo aduna maram oiraga miyamna nungaita badu thon khibani angang sing aduna sathariba thawong sing adu local gi miyoi khrana mobile phone record tawraga madugi footage sing adu social media thagalapadi miyam paksana khangnarakpaga lojana thawdo adu sienani ba miyoi sing adu phaduna matik sabe action lokharkadabani haina demand tawnarakhi social media thawdo adu ki video footage sing paksana viral oirakhibaduga mari leinana police ki maikedi athubu action lokhotuna maduda sienari ba makhoi ahumadu phagatkibani Guwahati ki Pani Khaiti outpost ki in charge Brazen Nedi ki maikedi ki phungdokhibada India ki masu ahum ki phiral ikai khumnada ba masum khongpak na kaobi ki thong satakhibaduga mari leinana makhoi ahum adu Bharatiya Naya Sanhita BNS ki section 61 clause 2 and 350 clause 2 amasum the Prevention of Incense National Honors Act 1971 ki section 2 ki makhada makhoi sing adugi mathakta FIR lokhale aduma po pharaba makhoi ahumadu juvenile oibana ngasing thokaba numita Child Welfare Committee CWC da puthokre makhoi gi mathakta ke action laugadabano haibedu ki matang da Child Welfare Committee na lepni case adu ki matana makhata na investigation sa thariyari Atopa thawdok amadana hawkiba thangja numiki ayukta Assam gi Nagaon district leidiba school amagi principal nupi ama August taraga ma Independence Day thawrunga mari ledana school campus ta singkhatkiba Indian national flag adu singtharaba matung makhona kauraga thupsinwegi video ama viral oirakpidigi ngara Assam police thawdo adu sienari principal adu phari hari
फारब प्रिंसिपल अदुगी ममिंगना फतेमा खातुन कौई प्रिंसिपल असिना फिराल अदुबु सिंथरबा मतुंगदा फ्लैग पोल अदु लौथरगा लेमाइते थमकी मदुगी मतुंगदा नेशनल फ्लैग अदु मागी मखोंगना थमलगा मखुगी मातेंगा लोइनना थुपसिनबो हनकी थाउदो अदुगी वीडियो फुटेज अदु सोशल मीडिया दा वायरल ओइरकपदि गुवाहाटी पुलिस ना मे रिपोर्ट किबने अगस्त तरागा मा इंडिपेंडेंस डे नुमित प्रिंसिपल नुपी अदुमन स्कूल अदुगी छात्र सिंह यावना पांगतोकिबा थौरम अमद इंडियन फ्लैग अदु सिंगतखिबनि अदुगा मथंगी नुमित अगस्त तरागा तुक थांजनम के अयुक पुंग 3 मखाई ताबदा महक मतोमता स्कूल अदु लागलगा गेट अदु हांगदोक्तुना संगलबा मतुंग फ्लैग अदुबु सिंथरगा मखोंग यावना फ्लैग अदुबु थुपसिननाबो होनखिबा थाउदो अदुना मरम ओइरगा प्रिवेंशन ऑफ इंसेंस टू नेशनल ऑनर्स एक्ट 1971 की मखा फॉर खिबने लोइना प्रिंसिपल अदु कोर्ट पुथोलबा मतुंग नुमित तरागा मरीनी की जुडिशियल रिमांड लौथखरे हरि नापत की IDP सिंह मखोई करम मतमना मयुमना संहनगदोरिबनो हाइना कुंबी की MLA की थोमजिंख्रे हौखिबसाई इंग्लिशिंग अनिगा कुनगो हुमदोरगी मे अहुमनिगी हौना थोलखिबा इरांग असिना मरम ओइरगा मयुमे कै थदोक्तुना लंजनखरगा तुआन रिलीफ कैम्प द लैदिब कुंबी केंद्र की मनुंग सनबा नापत की IDP सिंगना ngasi kendra asigi MLA su oiriba S Premchandra gi yumna thomjinduna makhoi kyam koina relief camp ra thamgadoribano karama matamna mayum sangba yahangadoribano makhoi bu yumna athubada mayumna hanjin hanana bo hona biu haina ngasi salam kunjinda leibi MLA sigi yumna thomjinduna dabi tawkhre haidi IDP singi khongjang aduga madirena MLA sigi yumna miyam gaiba mifam maspangtoki mifam aduda Borayang bi amasum Saiton GP की एडमिनिस्ट्रेटिव कमिटी की मरोइब थाउपुब सिंग अमसुम BJP कुंबी की मंडल की प्रेसिडेंट सिंग सरुक याकी हाइदि थौरम अदुगा मरी लेदना MLA ना हाइखिबर कांगलुक इरांग असि ममांगी मतम येंगनरुब हाउजिक तपना तपना शांति लाकपा होरे सेंट्रल गवर्नमेंट की मैकेदि की इरांग असिन लंजेलक्तुना तुआन रिलीफ कैम्प द संजफम लौदुना लैदिबा IDP सिंग मयुमदा होजिंगदबने नापत की IDP सिंग मखोई मखोई की मयुमदा हनबदा लानथोक लानसिन तौरिबा थोंग असि सेमजिनबा मरी लेनबा सिंग ताक्सिन बसु लेख्रे लोइना थबक पाइखतपसु लेख्रे थोंग असि की फिबम करी करम तंगकत लैदिबगी हैबोदु सयोलमगी मनुंग मियाम खंगना बोहनागे असिगुमा वारा पॉलिटिशियन सिंग राजनीति की अखुब मियेंग थबक तौगुसुमदि बोति मिखल मतम अदुम थेंगनासी MLA अमा ओइना महा की तौफम थोक मथौ सिंग अदु सबसाना पांगथोकने आखि मियोइबना सिंग नरुबदगी अयिंग असागी खल काय थरकपनी तमा ग्रोग्री ब्रिड ग्रीन हाइब थीमदा पेरेंट्स काउंसिल एग्जीक्यूटिव JNB न सिंदुना ngasi yaral pat liba Jawahar Navodaya Vidyalaya Imphal East ki akoibada usara kya takri usara thabagi thorama dura athoiba mithunglen oina sarugya khiba yaripok Imphal East ki hanagi upadakya khetri taman permission phungdokpada malem gi oina ayinga sagi khal kai tharakliba simhausa dagi lerakliba phibam singda aikhoi miyoibana ama ata thugoluba singnarubadi gi oiraklibani maram aduna hawalagliba tungi mirol gi damakta mahairoi sing mama mapa oibi sing yauna mipum khudimangna kai tharakliba mahausa gi phibam si hanugomna lehnana bo hona ba mathautai aikhoi khudimangna thamada यामदब उसारा अमतंग ओइरबस थाना बोनसी लोइना एखोइगी फिबम द सिंगनरप खुदिमा अमत ओइना थांगमिना सिएमदि अपुनबगी ओइना खुलाव लौमिनर सहायन सुफोंदोखि ngasi gi thauramatuda JNB tamliba mairoi singi mama pakaya loinana PCE JNB yaranpat ki president thangjam inaw saknairaba actor gurumayum robin singba masaknaiba miyoi kya su yakhi Langak Party BJP ga sungsinaba NDA Alliance ki Parliamentary mifam August taragama panna kaukre ikoi dan Rajya Sabha ki chairman oiramba Vice President Dhankar na resign tokhiba si yenglaga BJP amasum NDA Alliance ki MP singyoeba Parliamentary mifam thas ki tarama panna kaukre iramasiga mari lainana NDA Parliament Party Office Secretary Dr. Shiva Shaktinath Pakshina ngasi khuyek pi dano official notification ma thokre hari notice asigi matung in India lengak party pa BJP amasum masiga sungsinaba National Democracy Alliance NDA yauriba MP khudimangna akhanana kauriba alliance asigi parliament mi phamasi sungsoi shoidana yaunabagi akan direction su piri hari ngasi alliance asigi secretary na thokpo official notification adugi matungina parliament mi phamasi tha asigi taraga mapan gi ayuk pung mapan makhaida New Delhi da leiba parliament library building gi CMC Bal Yogi Auditorium da pangthokane hari mifam adura Lok Sabha amasum Rajya Sabha da leidiba NDA gi member khudimangna saruk yagane mifam adura hauji BJP amasum masiga sungsinaba NDA alliance na thengnariba khudong sadaba singamadi opposition dabi tauriba electoral role ga mari leinaba
issue amadi BJP gi han Rai Sabha gi chairman oiramba Vice President Dhankarna resign tawkhibagi mathaki mot sinnana ba anoba mikal pangthokpigi matana kupna khana nainagani haina thajaba yaba source amana phongtokli NDA gi maikaidi gi candidate khangadawribani amaromda BJP Parliamentary Board ki mifam ama hayeng Delhi gi BJP head office ta pangtoktuna BJP khakti gi oiba makhoi gi oiba phirep sing khanagadori hairiba mifam adura Prime Minister Narendra Modi, Union Home Minister Amit Shah, Union Defense Minister Rajnath amasum atopa Parliamentary Board ki member singsu saruk yagani haina agency ki pauna phongdorakli panba yabadi opposition Congress na lusing India bloc na haujuk lengak pariba BJP amasum NDA alliance amadi ECI gi mathakta lisangsin na BJP amasum ECI na lauktungnaraga electoral roll sing semdok semjin tawduna power paina bo khonai haina maral sirakiba sina maram oiraga haujuk BJP lenga sida asoba sapu ama lakli bani haina su pau sida makhatana phongdorakli Thangmaiban Sairau sing na sit sengbagi thabak sathakre Imphal mayolda laidiba Thangmaiban Sairau sing lu nana thamnaba madi umang yokhanaba panamda Forest Department apunba Fitness Center Rims Road amasum singmi tami Sairau singa singmi team Sairau singa punakusamna dunanga si sit sengba madi plastic ki polam sing khomdokpagi thabak sathakre Thangmaiban Sairau sing sit sengbagi thabadar Forest Department ki DFO staff sing apunba Fitness Center Rims Road ki Managing Director Yumnam Hamlet, trainee amasum singmi team gi mioi kyarna suruk yaki drive adura Sairau singthakta amadi akoibada lairamba plastic bottle kya khomjinduna mafam sana thamaga loina dustbin na singbusu thamki cleanliness drive aduga mari lainana Central Forest Division gi DFO Bikram na Sairau sing asi Imphal City di kumane mafam asibu lu nana thambana miyoibada kanaba pibada natana matam kuina urudraba sa usek sing mafam asida amuk uba phanglakpa asi lebak phabani masipunamak miyam puna hotnaminabigi mahinaiki mafam asigi reserve forest area encroachment torakpasing khangdoknaba Forest Department ki staff sing sang naina patrolling satli haina su paus na makhatana phongdorang du tendana sumna miyamna thamjarang gi koina de miyam paus mata sa sinjarage